Koki khul sing the sana thana pa polam sing phangdre haina sangkai da wakat mi pham sa takri koki singi pura khiba lupa lak ani rongi posai sing naga sing na lauksin khibadegi pi thoraktri Okhul district lairiba koki khul sing nom gi tangai fadana sejina da yadraba polam sing yauna tum tangai fadaba polam sing phangdabagi mayokta ngarang degi hona koki women union na sangkai da matam kakta bu wakat mi pham sangsin bakri Okhul BC gi maikei digi makhoi gi darkar laiba polam sing adu phangangani haiwi gi thajba pidriba fawba khongjang handokpa tawre heri Women Committee of Koki Civil Society Organization Urkul gi banner makara sata ki wakat khongjang asi maru oina district asi ki koki jau sing da tariba area sing da sana thana ba polam sing phangdaba degi humanitarian crisis sing mayunari maram aduna Okhul BC gi maikei digi Protesters sing unaduna nomagi tangai fadaba polam sing asi matam supigi oina phangangani haibagi thajaba pidriba fawba khongjang handokloi haukiba jun taraga mangada traders sing na koki jau khunja sing gi damakta purakhiba lupa lak ani rongi belu oigadaba sana thanaba polam kya naga sing lauksin khibadi hauju fawba pethoroktre hiramasi gi matang da mari leinaba authority sing da kyara khana wakalaba su kari gumba thaba amata pekhapidri koki jau khul sing da sana thaknaba polam sing pusinbi yahandrabasu tangkhul naga sing gi oinadi security squad ka loinana sana thaknaba polam sing puthok pusin tawri hiramasi gi matangna jun taraga tarukta mari lainariba urkul dc da athubada miyeng sangnaba memorandum submit tawkhrabasu ngasi fawba response amata lakti sana thaknaba amasum nomagi tangai fadana sijinagadaba polam sing amata pusinbi yadabana koki khul sing asi humanitarian crisis mayuknari haina penaba wafum kya phungdurakli Panwaya abadi koki singi maikei digi tangkhul naga sing na koki khul sing sana thanaba polam sing pusinbada athingba thamaga loinana khul dagi mapal tholakpada athingba kya piri haina phongbok sarabas koki sing na Imphal urkhul lambida tangkhul naga sing gi mayokta athingba thamduna lambi si naga sing satok sin tawbi yadribani hauki bujun taraga mapan su koki khulai paibi sing urkhul dagi Imphal tamna medical checkup ki damak lakhiba tangkhul naga misam ahum mangkot chepu dagi farga pukhiba dagi litan police station gi osina losingba team amana rescue tawkibani koki militant sing aduna tangkhul naga ahum adu central security force ki mama maktada pharaga nakhoi tangkhul natra medical emergency oirabasu lambi asi phawduna satpa yaroi satki hairabasu helicopter satlu haina kian khanganbagi thong kyasu chatharakibani hari outer MP Alfred na election matamna koki singna congress ta vote pirabadi separate administration demand support tawani NRC da koki komthokani haina yana sirol ina thoramni Timothy Zimik MP Alfred na koki singa yanakhibadugi matung ina koki singbu ngak senduna leiri outer MP kangam Alfred na Lok Sabha mikhal matamda Congress da vote pirabadi Manipur gi koki tarib jaga sing khaidoklaga semgadoriba koki sing goeba separate administration demand Congress party na yaba pigani haina support tawgani any koki tribe asi Congress party na mapung fa ngak sengani amasum any koki tribe asi Manipur gi schedule tribe ki list gi laukthona bahona bada sabsana thenagani amasum kariguma Manipur NRC implement tawba tarabas koki sing NRC dagi exam tawgani habu yauna towan wapum kya gi matana yana sirol ithokna ramle haina English ngani ga kunga mari da outer NDA gi candidate ama oina mikhal lamba thengkhiba K Timothy Zimik na thadorak sirol laman haidi Sirol sina makata na hairibana English ngani ga kunga mari gi April taraga tereta outer MP gi election mangoinana Congress merep oikiba Alfred na Koki NP Manipur KSO General Headquarter Koki NP Susampur KSO Susampur amasum KNO yauna su group singa yana sirol adu inaram kibani yana sirol adu gi matung ina Koki NP na Congress party da board pinanaba election directive issue toki agreement aduna outer MP Alfred kanaba kya piki adubu agreement aduna inner MP bimol akoi jandadi kanaba mat pikiti agreement aduna makata na yauriba atai warol sing adudi outer Manipur gi election amasum inner Manipur gi election da Congress candidate vote pinanaba amasum sagotnaba koki sing directive piba directive asibu indaba sing gi matakta akan badandi piba Congress candidate khaktada vote pinanaba koki NP KSO KNO amasum makoi cadre sing gi supervision makade election volunteer sing election numita polling booth sing da deploy tawba haibi warol kaya siori Timothy Zimik sirol asina makata na hairibana Alfred na koki sing ngak sena na yana khiba dugi matungina koki sing na Alfred amasum makoi gi supporter sing bo makoi na pamliba panamadu fangnaba sirinhari
Parliament Alfred na yamna 26 Minister N Biren amasung BJP government ki mayokta ngangki amasung attack toki loinana N Biren bu CM ki post asidagi lauthoknaba akan mamongna demand toki Alfred MP local area development fund ge ayam senfam di Kuki sing sisinai sayesi gi February tigi hauna Kuki amasung makoi gi khulai paiba terrorist sing urkul kamjong kangpok pi amasung Sanapati district sing da attack tobu yauna naga civilian sing phaba yumai thaba yauna naga mission phaba hatpi thong ka sathari Kuki sing naga sing gi mathakta la lakthoktuna athing mamati yauduna attack tobu gi thong ka sathari inner gi MP bemol akoi jamna Kuki sing sathari ba thong ki mayokta ngang sakpa yauna condemn tawrobus Alfred na di Kuki kulai pai bising naga sing gi mathakta sathari ba lana sigi matangda wafam amata haidi naga taruk pharaga tamthina ot nairaba matung manga kakpa amasu matuk matuk kaktuna hatkibagi thagdok sing aduda condemn phabu tokidi Hard crab naga sing adugi haksang gi saruk sing adu makoi gi loina bising amasu mari mata gi miyoi sing fajinduna thamlinge matamaduda pizaki haina maral siri asigumu yam aki tujung thagdok sing sigi matangda Alfred ki mekedi ko kimi hat pasing adugi matangda parliament mi phamda amasu masigi wangmad wapma mata ngangdi Congress candidate Alfred amasu Kuki organization singi marakta tawna kibe agreement aduna maram moiraga Alfred na Kuki singak sianbagi thabak sa thari haina sirol sidi yauri Kangpokpigi relief camp the laiba IDP sing kham thengna wari aruba na ba yorak pa siba ngai ba natan atopa lambi leite ba wafum phongthong na rakri Kangpokpigi irang sin maram oiraga Kangpokpigi mandap relief camp hairaga khangna ba community hall amada sangjafam laudun laiba Kuki IDP sing kham thengna wari relief camp asida sangjafam laudun lairakhiba Kuki community gi mi hum laikhitre Haojik2 aruba na ba sing yorak pada siba ngai ba natan atopa option amata leiti haina relief camp asida laiba Lalen Hawkipna National Media amaga unabada phongturakli hari Naga sing Kuki gi miyoi sing hatkibagi mayokta Kuki sing gi organization ama oiriba kotuna ban kauksin khiba madi Naga sing gi apex body ama oiriba UNC na inter district economic blockade thamjin khiba sin nome gi tangai fadaba polam sing puthok pusin tawriba truck sing sadok sin tawu yadabana sana thanaba polam sing phangdabi awaba mai unari Kangpok pi petrol liter de lupa chahung yangkha yori LPG cylinder na lupa lising manga gi mathakta pi re ba wapum yon phongtokhi asem bimolata kowa IDP Nupi man phongtokhi ba maki mapuroiba Asiam inaw mamang segi August heart attack maram oiraga laikhidri mamang na maki mapuroi basi health issue ama taleram de du wakhal laina na maram oiraga lebuk thibu thawdo thokibani kayam koina siguma phiba masida laikhi doribano relief camp masida lairiba inmate manga laikhidre madugi manungda amadi suicide tokibani relief camp masida lairiba miyoi sing karamba matamna unkhatnari ba si loikidagi haibigi asa udabana depression na ba kayawre Pisalon sa tauba fruit tuba masu horticulture gi mari lena thabak sing tawduna makoi gi punsi ming fagana bo khona ba su awaba oide hena spungdoki Irang lambi thingdura irang hauri ba Kuki sing haibadi Nupi sing security force in election bagi sakta mama